Hi everyone, welcome back to my channel. ꯑꯩꯁꯦ ꯀꯨꯏꯔꯦ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯅꯝꯗꯕ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯌꯥꯝꯅ ꯀꯃꯦꯟꯇ ꯍꯪꯉꯛꯄꯁꯤꯡꯁꯦ ꯑꯩꯅ ꯀꯃꯦꯟ ꯑꯣꯏꯅ ꯔꯤꯄ꯭ꯂꯥꯏꯗꯤ ꯇꯧꯍꯧꯗꯕ ꯑꯗꯨꯒꯨꯝꯕ ꯔꯤꯁꯦꯟꯠꯂꯤ ꯍꯪꯈꯤꯕ ꯀꯩꯅꯣꯁꯤꯡꯗꯨꯒꯤ ꯀꯣꯏꯁꯟꯁꯤꯡꯗꯨꯒꯤ ꯑꯩ ꯄꯥꯎꯈꯨꯝ ꯄꯤꯖꯔꯛꯀꯦꯕꯀꯣ ꯕꯦꯕꯤꯒꯤ ꯊꯥꯁꯦ ꯀꯌꯥ ꯐꯥꯔꯒꯦ ꯃꯥꯁꯦ ꯆꯍꯤ ꯐꯥꯔꯕ꯭ꯔꯥ ꯋꯦꯠꯅ ꯀꯌꯥ ꯂꯨꯝꯃꯤ ꯁꯤ ꯌꯥꯝ ꯍꯪꯉꯛꯑꯦ ꯃꯥꯁꯦ ꯍꯧꯖꯤꯛ ꯊꯥ 10 ꯆꯪꯉꯛꯀꯗꯣꯏꯅꯦ ꯊꯥ 9 ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯋꯦꯠꯁꯤꯅ ꯀꯦꯖꯤ 12 ꯂꯩꯈꯤꯕꯁꯦ ꯃꯃꯥꯡꯒꯤ ꯋꯤꯛꯇ ꯑꯣꯟꯈꯤꯕꯅꯦ ꯑꯩ ꯉꯁꯤ ꯉꯔꯥꯡꯗꯤ ꯑꯩ ꯑꯣꯟꯗ꯭ꯔꯦꯀꯣ 13 ꯀꯦꯖꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯝꯈꯤꯅꯦꯅ ꯈꯜꯂꯦ ꯒ꯭ꯔꯥꯝ ꯈꯔꯗꯪ ꯍꯦꯜꯂꯒꯁꯨꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯃꯥꯁꯦ ꯀꯩꯀꯩ ꯄꯤꯖꯕ ꯈꯣꯠꯄ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯀꯩꯀꯩ ꯆꯥꯔꯦ ꯀꯩꯗꯧꯔꯦ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯑꯗꯒꯤ ꯀꯔꯤ ꯑꯣꯏꯅ ꯄꯤꯖꯔꯤꯒꯦ ꯍꯥꯏꯕꯁꯤꯁꯨ ꯍꯪꯉꯛꯑꯦ ꯑꯗꯣ ꯃꯥꯒꯤ ꯄꯤꯖꯕꯁꯤꯒꯤ ꯍꯧꯖꯤꯛꯁꯦ ꯃꯄꯪꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯥꯎ ꯌꯥꯗꯦ ꯑꯗꯨꯝꯕꯨꯗꯤ ꯆꯥꯏꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯜꯂꯒ ꯁꯦꯝꯕꯤꯔꯒ ꯄꯤꯖꯅꯤꯡꯕ ꯆꯥꯡꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯆꯥꯎ ꯌꯥꯗꯦ ꯃꯥꯅ ꯆꯥꯔꯤꯁꯦ ꯁꯪꯒꯣꯝ ꯑꯃꯗꯤ ꯑꯗꯨꯝ ꯊꯛꯑꯦꯗꯅꯀꯣ ꯑꯗꯨꯒ ꯃꯄꯪ ꯆꯥꯕꯁꯤꯅ ꯆꯝꯐꯨꯠꯀꯤ ꯀꯩꯅꯣꯁꯦ ꯗꯁꯀꯨꯁꯥꯒꯨꯝꯕ ꯑꯗꯒꯤ ꯊꯕꯤꯅꯦ ꯑꯗꯨꯒ ꯃꯥꯏꯔꯦꯟꯅꯦ ꯑꯗꯨꯃꯥꯏꯅ ꯃꯤꯛꯁ ꯇꯧꯔꯀꯥꯟꯗꯨꯗ ꯑꯗꯨꯃ ꯌꯥꯝ ꯐꯖꯅ ꯆꯥꯏ ꯇꯦꯡꯀꯣꯠ ꯇꯪꯈꯥꯏ ꯑꯃ ꯆꯥꯏꯕꯀꯣ ꯑꯗꯒꯤ ꯀꯩꯅꯣꯒ ꯑꯗꯨꯒꯤ ꯆꯝꯐꯨꯠꯀꯤ ꯃꯍꯤꯗꯣ ꯑꯗꯨꯗꯨꯃꯒ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯊꯛꯏ ꯂꯐꯣꯏ ꯑꯃ ꯆꯥꯏ ꯂꯐꯣꯏꯗꯣ ꯀꯩꯒꯨꯝꯕ ꯌꯥꯝ ꯆꯥꯎ ꯆꯥꯗꯤ ꯑꯃ ꯃꯄꯨꯡ ꯐꯥꯅ ꯄꯤꯖꯗꯦꯕꯀꯣ ꯂꯐꯣꯏꯗꯤ ꯅꯣꯡꯃ ꯀꯥꯜꯂꯒ ꯅꯣꯡꯃ ꯄꯤꯖꯩ ꯑꯗꯒꯤ ꯃꯦꯡꯒꯣ ꯑꯗꯨꯝ ꯃꯄꯨꯝꯗꯨꯃꯒꯤ ꯇꯪꯈꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯏ ꯃꯦꯡꯒꯣ ꯑꯃꯨꯟꯕꯗꯨꯃ ꯑꯗꯨꯃꯥꯏꯅ ꯍꯩ ꯔꯥꯁꯤꯡꯁꯤꯁꯨ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯆꯥꯏ ꯑꯗꯨꯒ ꯑꯩꯅ ꯁꯦꯝꯕꯤꯕ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯦꯔꯦꯂꯦꯛꯁꯦ ꯑꯩꯅ ꯁꯦꯝꯕꯤꯕꯅꯦ ꯃꯈꯥꯅꯥꯒꯨꯝꯕꯒ ꯉꯧꯔꯒ ꯑꯗꯒꯤ ꯅꯠꯁꯨ ꯈꯔ ꯍꯥꯞꯄꯒ ꯑꯗꯒꯤ ꯄꯣꯍꯥꯁꯨ ꯗ꯭ꯔꯥꯏ ꯔꯣꯁꯀ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯒ꯭ꯔꯥꯏꯟ ꯇꯧꯔꯒ ꯄꯣꯍꯥ ꯑꯃ ꯁꯦꯝꯕꯤꯕꯅꯤ ꯀꯩꯅꯣꯃ ꯃꯥꯒꯤ ꯁꯦꯔꯦꯂꯦꯛ ꯑꯃ ꯁꯦꯝꯕꯤꯕꯅꯤ ꯑꯗꯨꯃ ꯑꯗꯨꯝ ꯆꯥꯏ ꯌꯥꯝꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯄꯥꯝꯅ ꯌꯥꯝꯅ ꯍꯦꯛꯇ ꯆꯥꯕꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯑꯣꯏꯗꯦ ꯃꯥꯅ ꯍꯟꯗꯛ ꯆꯥꯅꯤꯡꯗꯕ ꯃꯇꯝ ꯑꯣꯏꯈꯤꯕꯩꯔꯥꯗꯤ ꯈꯪꯗꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯄꯤꯖꯩ ꯑꯗꯨꯒ ꯁꯪꯒꯣꯝ ꯊꯛꯄꯁꯦ ꯄꯨꯡ ꯑꯅꯤ ꯑꯅꯤ ꯀꯥꯜꯂꯒ ꯊꯛꯑꯦ ꯃꯥꯒꯤ ꯍꯧꯖꯤꯛ ꯒ꯭ꯔꯣꯠꯁꯤꯗꯤ ꯌꯥꯝꯅ ꯂꯩꯈꯠꯂꯛꯏꯕ ꯑꯦꯛꯇꯤꯚꯤꯇꯤ ꯌꯥꯝꯅ ꯇꯧꯕ ꯃꯇꯝꯅꯤꯅꯅꯦ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯊꯛꯑ ꯇꯨꯝꯃꯒ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯄꯨꯡ ꯑꯅꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯐꯤꯗꯤꯡ ꯇꯧꯋꯦ ꯑꯗꯨꯒ ꯄꯨꯡ ꯑꯅꯤ ꯐꯥꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯃꯥꯒꯤ ꯂꯥꯝꯃꯛꯄꯒꯤ ꯃꯑꯣꯡꯗꯣ ꯎꯔꯒ ꯃꯄꯪ ꯑꯃ ꯄꯤꯖꯩꯌꯦꯅ ꯃꯄꯪ ꯆꯥꯈ꯭ꯔ ꯃꯇꯨꯡꯒꯤ ꯃꯊꯪꯒꯤ ꯑꯃꯨꯛ ꯁꯪꯒꯣꯝ ꯐꯤꯠ ꯇꯧꯕꯗꯣ ꯑꯗꯨꯗꯨꯗꯤ ꯄꯨꯡ ꯑꯃ ꯒꯦꯞꯇꯪ ꯑꯣꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯃꯄꯪꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯥꯕ ꯍꯩꯇꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯆꯥꯛꯀ ꯍꯋꯥꯏꯒ ꯀꯥꯝꯃꯒ ꯘꯤꯒ ꯇꯧꯕꯗꯨꯗꯤ ꯆꯥꯎ ꯌꯥꯗꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯄꯥꯝ ꯆꯥꯔꯝꯃꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯊꯕꯛꯇꯨꯃꯗꯤ ꯇꯣꯛꯑꯦ ꯃꯥ ꯈꯤꯇꯪꯗꯤ ꯃꯌꯥꯁꯤꯁꯨ 9-10 ꯍꯧꯔꯦ ꯑꯗꯨꯅ ꯁꯥꯏꯕ ꯈꯣꯠꯄꯁꯦ ꯈꯔ ꯍꯩꯔꯛꯑꯕ ꯅꯨꯡꯉꯥꯏꯔꯛꯑꯕꯅꯤꯅꯅꯦ ꯑꯗꯨꯝ ꯈꯤꯇꯪ ꯀꯨꯏꯔꯔꯣꯏ ꯆꯥꯛ ꯏꯁꯤꯡꯒꯗꯣ ꯑꯗꯨꯝ ꯅꯩꯈꯥꯏꯔꯀꯥꯟꯗꯨꯗ ꯆꯥꯕ ꯌꯥꯒꯗꯧꯕꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯃꯥꯒꯤ ꯍꯪꯉꯛꯄ ꯍꯥꯏꯔꯛꯄꯁꯦ ꯍꯟꯗꯛꯇ ꯀꯃꯦꯟ ꯑꯃ ꯂꯥꯛꯀꯦ ꯑꯩꯅ ꯔꯤꯄ꯭ꯂꯥꯏ ꯑꯣꯏꯅ ꯌꯥꯝꯅ ꯐꯖꯅ ꯏꯕꯗꯣ ꯌꯥꯝꯅ ꯁꯥꯡꯅ ꯇꯧꯕ ꯑꯗꯨꯗꯨꯅ ꯁꯤꯃꯁꯨ ꯑꯩ ꯀꯩꯅꯣꯗ ꯁꯤꯗꯩꯁꯤꯗ ꯄꯥꯎꯈꯨꯝꯗ ꯑꯣꯏꯅ ꯄꯤꯖꯔꯛꯀꯦ ꯃꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯅꯣꯁꯦ ꯑꯉꯥꯡꯒꯤ ꯋꯥꯀꯔ ꯇꯣꯡꯕꯁꯦ ꯂꯦꯞꯄ ꯆꯠꯄꯁꯦ ꯊꯤꯟꯊꯍꯜꯂꯤ ꯗꯣꯛꯇꯔꯅꯁꯨ ꯔꯤꯀꯃꯦꯟ ꯇꯧꯗꯦ ꯑꯗꯒꯤ ꯃꯉꯣꯟꯗꯁꯨ ꯕꯦꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯁꯤꯃ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯁꯨ ꯑꯍꯥꯟꯕꯗ ꯋꯥꯀꯔ ꯁꯤꯖꯤꯟꯅꯗ꯭ꯔꯤꯉꯩ ꯃꯇꯝꯒꯤ ꯃꯃꯥꯡꯗ ꯑꯩꯁꯨ ꯈꯔ ꯁ꯭ꯇꯗꯤꯗꯤ ꯈꯔ ꯇꯧꯋꯦ ꯁꯤꯒꯤ ꯀꯦꯁꯁꯦ ꯈꯔ ꯊꯦꯡꯅꯩꯌꯦꯕꯀꯣ ꯑꯗꯣ ꯌꯥꯝꯅ ꯍꯦꯛꯇ ꯃꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯕ꯭ꯔꯥ ꯍꯥꯏꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯋꯥꯀꯔꯁꯦ ꯇꯣꯡꯍꯟꯕ ꯃꯇꯝꯁꯤꯗ ꯀꯩꯅꯣ ꯇꯧꯗꯦꯕ ꯍꯥꯏꯗꯤ ꯅꯣꯡꯉꯥꯟ ꯅꯨꯃꯤꯠꯇꯥꯐꯥꯎ ꯑꯗꯨꯝ ꯊꯝꯕꯗꯣ ꯅꯠꯇꯕ ꯑꯩꯒꯤ ꯉꯥꯏꯍꯥꯛꯀꯤ ꯆꯤꯟꯕ ꯃꯇꯝ ꯃꯥꯁꯦ ꯐꯃꯨꯡꯗ ꯂꯩꯃꯤꯟꯅꯁꯤ ꯌꯥꯔꯛꯇꯕ ꯃꯇꯝ ꯑꯗꯨꯒꯨꯝꯕꯁꯦ ꯑꯣꯏꯅ ꯋꯥꯀꯔꯁꯦ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯂꯩꯕꯅꯦ ꯑꯗꯨ ꯅꯠꯇꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯐꯝꯍꯟꯅꯕ ꯊꯝꯕꯗꯣ ꯇ꯭ꯔꯦꯒ ꯌꯥꯎꯕꯗꯣ ꯑꯗꯨꯒꯤ ꯁꯤꯠꯇꯨꯃꯗ ꯐꯝꯍꯜꯂꯒ ꯂꯩ ꯅꯠꯇ꯭ꯔꯒꯅ ꯐꯃꯨꯡꯗ ꯁꯥꯟꯅꯃꯤꯟꯅꯔꯒ ꯂꯩ ꯑꯩꯈꯣꯏꯅ ꯆꯥꯛ ꯏꯁꯤꯡ ꯇꯧꯔꯤꯉꯩ ꯑꯃ ꯑꯃ ꯇꯧꯔꯤꯉꯩꯅ ꯁꯤꯠꯇ ꯐꯝꯃꯦꯕꯀꯣ ꯁꯤꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯐꯤꯗꯤꯡ ꯃꯇꯝꯁꯤꯗꯩꯁꯤꯗ ꯐꯃꯨꯡꯗ ꯀꯩꯗ ꯁꯨꯃꯥꯏꯅ ꯂꯩꯕ ꯃꯇꯝꯁꯦ ꯌꯥꯔꯛꯇꯕꯒꯤ ꯀꯣꯏꯂꯦꯡ ꯂꯦꯡꯕ ꯁꯥꯟꯅꯕ ꯇꯧꯔꯛꯄꯒꯤ ꯁꯤꯁꯤꯗ ꯃꯥꯁꯦ ꯁꯤ ꯖꯒꯥꯁꯦ ꯂꯦꯡꯗꯕ ꯑꯣꯏꯔꯦꯗꯅꯀꯣ ꯁꯨꯃꯥꯏꯅꯗꯪ ꯑꯣꯏꯔꯒ ꯁꯤꯗ ꯐꯤꯗꯤꯡ ꯇꯧꯕ ꯈꯣꯠꯄ ꯑꯃ ꯑꯃ ꯇꯧꯍꯟꯕꯅꯤ ꯑꯗꯒꯤ ꯑꯩꯅ ꯀꯩꯒꯨꯝꯕ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯐꯝꯕ ꯁ꯭ꯋꯥꯏꯗ ꯀꯩꯅꯣꯝꯃ ꯂꯩꯕ ꯃꯇꯝ ꯐꯃꯨꯡꯗ ꯂꯩꯅꯤꯡꯉꯛꯇꯕ ꯃꯇꯝ ꯌꯥꯎꯋꯤꯗꯅ ꯃꯥꯁꯦ ꯑꯗꯨꯒꯨꯝꯕ ꯃꯇꯝꯁꯤꯗꯅ ꯁꯤꯗꯩꯁꯤꯗ ꯋꯥꯀꯔꯁꯤꯗꯩꯁꯤꯗ ꯊꯝꯕꯅꯦ ꯑꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯃꯈꯣꯡ ꯀꯣꯟꯕ ꯆꯠꯄꯗ ꯊꯤꯟꯊꯕ ꯂꯦꯞꯄ ꯉꯝꯗꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀꯦꯁꯁꯦ ꯑꯩꯅ ꯉꯁꯤꯐꯥꯎꯗ ꯑꯩꯅ ꯂꯩꯔꯛꯄꯁꯤꯗ ꯊꯦꯡꯅꯕꯁꯦ ꯑꯩꯁꯦ ꯃꯤ ꯑꯅꯤꯗ ꯊꯦꯡꯅꯔꯛꯑꯦꯕꯀꯣ ꯑꯃꯅ ꯅꯨꯄꯤ ꯃꯆꯥꯅꯦ ꯑꯃꯅ ꯅꯨꯄꯥ ꯃꯆꯥꯅꯦ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯥꯁꯦ ꯋꯥꯀꯔꯗ ꯂꯩꯕꯒꯤꯗꯤ ꯅꯠꯇꯦ ꯃꯤꯅꯅꯦ ꯃꯥꯁꯦ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯒ ꯅꯨꯡꯁꯤꯕꯒꯤ ꯌꯥꯝꯅ ꯀꯨꯏꯅ ꯑꯗꯨꯝ ꯃꯈꯣꯡ ꯂꯩꯕꯥꯛ ꯁꯥꯗꯕ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯃꯅ ꯑꯃꯨꯛ ꯄꯝ ꯑꯃꯅ ꯑꯃꯨꯛ ꯇꯝ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯁꯤꯗ ꯂꯩꯕꯁꯦ ꯃꯥꯁꯦ ꯆꯠꯄ ꯂꯦꯞꯄꯁꯦ
ꯊꯤꯟꯊꯔꯀꯥꯟꯗꯨꯗ ꯆꯠꯄꯁꯤꯁꯨ ꯌꯥꯝꯅ ꯊꯤꯟꯊꯔꯒ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯈꯣꯡꯁꯦ ꯀꯣꯜꯂꯞ ꯑꯩꯈꯣꯏꯒꯤ ꯐꯥꯛꯂꯞ ꯁꯨꯃꯥꯏꯅ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯃ ꯎꯏ ꯑꯗꯒꯤ ꯑꯩꯅ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯊꯦꯡꯅꯕꯁꯤꯁꯨꯅꯦ ꯃꯥꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯆꯥꯎꯔꯦ ꯁ꯭ꯀꯨꯜ ꯅꯨꯡ ꯆꯠꯂꯦ ꯑꯗꯣ ꯃꯥꯁꯦ ꯑꯗꯨꯝ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣꯏꯅ ꯎꯕꯁꯤꯗꯅꯦ ꯆꯠꯂꯒ ꯈꯣꯠꯂꯒ ꯂꯩꯕ ꯅꯠꯇꯦꯕ ꯃꯥꯁꯦ ꯑꯗꯨꯝ ꯄꯣꯔꯒ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯑꯉꯥꯡꯁꯤꯃꯁꯨ ꯆꯠꯄꯁꯤꯗꯩꯗ ꯌꯥꯝꯅ ꯊꯦꯡꯉꯕ ꯃꯇꯨꯡꯗ ꯆꯠꯂꯦꯕ ꯃꯥꯁꯦ ꯑꯗꯣ ꯃꯈꯣꯡ ꯑꯅꯤꯁꯦ ꯁꯨꯃꯥꯏꯅ ꯃꯌꯥꯏꯗ ꯈꯔ ꯐꯥꯛꯇꯣꯛꯄꯗꯣ ꯂꯦꯞꯄ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯈꯔ ꯑꯣꯏ ꯃꯈꯣꯡꯁꯦ ꯑꯗꯨꯒ ꯆꯠꯄꯁꯤꯁꯨ ꯌꯥꯝꯅ ꯊꯦꯡꯉꯕ ꯃꯇꯝꯗ ꯆꯠꯂꯦ ꯑꯗꯨꯒ ꯃꯥꯁꯦ ꯍꯧꯖꯤꯛꯁꯨ ꯃꯈꯣꯡꯁꯦ ꯑꯗꯨꯃꯥꯏꯅ ꯀꯣꯟꯁꯤꯜꯂꯒ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅ ꯋꯥꯀꯔꯒꯤ ꯈꯛꯇꯪ ꯋꯥ ꯅꯠꯇꯅ ꯑꯩꯅ ꯁꯨꯝ ꯈꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯏꯅ ꯑꯗꯨꯝ ꯊꯝ ꯇꯥꯔꯗꯤ ꯑꯉꯥꯡꯁꯦ ꯑꯗꯨꯒꯤ ꯃꯊꯛꯁꯤꯗ ꯀꯩꯅꯣꯁꯦ ꯋꯥꯀꯔꯁꯤꯁꯨ ꯅꯦꯝꯕ ꯋꯥꯡꯕ ꯁꯨꯃꯥꯏꯅ ꯂꯩꯕꯅꯦ ꯑꯗꯨꯒ ꯍꯥꯏꯒꯠꯄꯁꯨ ꯌꯥꯕꯅꯦꯕꯀꯣ ꯁꯤꯒꯤ ꯋꯥꯀꯔꯁꯦ ꯋꯥꯡꯕ ꯋꯥꯀꯔꯅꯦꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯤꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯌꯥꯝ ꯊꯥꯡꯉꯦꯕ ꯌꯥꯝ ꯋꯥꯡꯉꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯅꯣꯔꯃꯦꯂꯤ ꯌꯣꯟꯕ ꯋꯥꯀꯔꯁꯦ ꯃꯥ ꯐꯝꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯆꯤꯌꯔꯗ ꯀꯩꯗ ꯐꯝꯕ ꯃꯇꯝꯗ ꯈꯨꯎꯒꯤ ꯄꯣꯁ ꯁꯨꯃꯥꯏꯅ ꯊꯦꯛꯆꯟꯕ ꯑꯃ ꯂꯩꯗꯅꯀꯣ ꯁꯤꯇꯤꯡ ꯄꯣꯖꯤꯁꯟꯗ ꯑꯗꯨꯒꯤ ꯄꯣꯖꯤꯁꯟꯁꯤꯗ ꯂꯩꯌꯦꯕ ꯀꯩꯒꯨꯝꯕ ꯑꯉꯥꯡꯁꯦ ꯑꯗꯨꯒꯤ ꯄꯣꯖꯤꯁꯟꯁꯤꯗ ꯀꯨꯏꯅ ꯊꯝꯕꯤ ꯇꯥꯔꯗꯤ ꯍꯧꯒꯠꯂꯒ ꯂꯦꯞꯄꯒ ꯆꯠꯄꯁꯦ ꯃꯈꯣꯡꯁꯦ ꯉꯝꯃꯣꯏꯕ ꯌꯥꯝ ꯀꯟꯅ ꯑꯗꯨꯃꯥꯏꯅ ꯈꯟꯖꯩ ꯑꯩꯅ ꯈꯟꯕꯗ ꯑꯗꯣ ꯁꯤꯒꯤ ꯋꯥꯀꯔꯁꯦ ꯋꯥꯡꯉꯦ ꯃꯥꯅ ꯂꯦꯞꯄ ꯃꯇꯝꯁꯤꯗ ꯐꯝꯊꯕꯗ ꯈꯣꯡꯁꯦ ꯄꯨꯔꯥ ꯁꯨꯃꯥꯏꯅ ꯀꯣꯟꯁꯤꯜꯂꯒ ꯂꯩꯕꯤꯗꯣ ꯑꯗꯨꯒꯤ ꯁꯦꯞꯇ ꯂꯩꯇꯦꯕꯀꯣ ꯑꯗꯨꯒ ꯁꯤꯁꯨ ꯋꯥꯡꯈꯠꯄꯁꯨ ꯑꯃꯨꯛꯁꯨ ꯌꯥꯔꯤ ꯃꯊꯥꯡꯁꯦ ꯑꯅꯤ ꯊꯣꯛꯅ ꯑꯍꯨꯝ ꯊꯣꯛꯅ ꯋꯥꯡꯈꯠꯄ ꯌꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯏꯄꯥꯝꯗ ꯆꯠꯄ ꯃꯇꯝꯗꯨꯗ ꯑꯗꯨꯗ ꯇꯣꯡꯍꯟꯕ ꯋꯥꯀꯔꯁꯦ ꯑꯩꯈꯣꯏ ꯕꯨꯡꯉꯣꯅ ꯁꯤꯖꯤꯟꯅꯔꯝꯕ ꯋꯥꯀꯔꯅꯦꯕꯀꯣ ꯑꯗꯨꯒꯤ ꯋꯥꯀꯔꯁꯦ ꯃꯥꯅ ꯆꯥꯎꯔꯒ ꯆꯠꯄ ꯍꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯋꯥꯡꯈꯠꯍꯟꯈ꯭ꯔꯕ ꯋꯥꯀꯔꯗꯣ ꯑꯗꯨꯗꯩꯗꯨꯗꯩꯗ ꯆꯞ ꯆꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯋꯥꯡꯉꯦꯕꯀꯣ ꯁꯤꯒꯤ ꯋꯥꯀꯔꯁꯤꯁꯨ ꯑꯩꯅ ꯑꯗꯨꯅ ꯋꯥꯀꯔꯒꯤꯁꯨ ꯃꯈꯥ ꯄꯣꯟꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯨꯒ ꯀꯨꯏꯅ ꯐꯝꯍꯟꯕ ꯃꯥꯒꯤ ꯁꯤꯗ ꯀꯨꯏꯅ ꯂꯩꯍꯟꯕꯁꯦ ꯁꯤꯒꯤꯁꯨ ꯃꯈꯥ ꯄꯣꯟꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯉꯁꯥꯏꯒꯤ ꯂꯦꯞꯄ ꯉꯝꯗꯕ ꯆꯠꯄ ꯊꯤꯟꯊꯕꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯐꯃꯨꯡꯗ ꯃꯥꯁꯦ ꯁꯨꯝ ꯁꯟ ꯁꯥꯔꯒ ꯂꯩꯔꯝꯕꯗꯒꯤ ꯂꯦꯞꯄ ꯃꯇꯝ ꯌꯧꯔꯦꯅ ꯂꯦꯞꯆꯔꯛꯑꯣꯏꯗꯅꯀꯣ ꯑꯩꯈꯣꯏꯗ ꯃꯤ ꯑꯃꯗ ꯄꯥꯏꯔꯒ ꯀꯩꯅꯣꯝꯗ ꯇꯧꯔꯒ ꯁꯞꯄꯣꯔꯠ ꯑꯃ ꯄꯤꯅꯕꯒꯤ ꯉꯥꯏꯍꯥꯛꯁꯨ ꯑꯣꯏꯌꯦꯕ ꯁꯤꯗꯩꯁꯤꯗ ꯂꯩꯕ ꯃꯇꯝꯁꯤꯗꯩꯁꯤꯗ ꯃꯊꯟꯇꯅ ꯁꯤ ꯅꯥꯀꯟꯁꯤꯗꯩꯁꯤꯗ ꯄꯥꯏꯔꯒ ꯑꯗꯨꯝ ꯂꯦꯞꯈꯠꯂꯛꯑꯦꯕ ꯑꯗꯨꯒ ꯈꯣꯡ ꯊꯥꯡꯕ ꯉꯝꯅꯕꯒꯤ ꯁ꯭ꯇꯦꯞꯁꯨ ꯑꯗꯨꯝ ꯇꯧꯖꯔꯛꯑꯦꯕ ꯁꯤꯁꯨ ꯑꯩꯅ ꯐꯥꯔꯤꯁꯦ ꯁꯤꯗ ꯆꯠꯈꯤꯗꯣꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯍꯥꯏꯖꯅꯤꯡꯉꯤ ꯋꯥꯀꯔꯗꯨꯒꯤ ꯃꯇꯥꯡꯗ ꯑꯗꯒꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃꯅ ꯋꯥꯀꯔꯁꯦ ꯑꯩꯒꯤꯁꯦ ꯑꯅꯤ ꯂꯩꯔꯒ ꯊꯝꯃꯤ ꯁꯤꯁꯤꯒ ꯃꯥꯟꯅꯕ ꯑꯃꯒ ꯑꯩꯈꯣꯏꯅ ꯈꯟꯕꯗ ꯀꯤꯠꯆꯟꯁꯦ ꯑꯩꯈꯣꯏꯁꯦ ꯁꯤꯒꯤ ꯐ꯭ꯂꯣꯔꯁꯨ ꯂꯩꯇꯦ ꯃꯊꯛꯇ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯃꯤꯁꯨ ꯂꯩꯇꯕꯅꯤꯅ ꯀꯤꯠꯆꯟꯁꯤꯗ ꯃꯥꯁꯦ ꯑꯃ ꯑꯩꯈꯣꯏꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯑꯃ ꯁꯤꯗꯩꯁꯤꯗ ꯉꯥꯏꯔꯒ ꯁꯨꯝ ꯑꯗꯨꯝ ꯂꯩꯃꯤꯟꯅ ꯂꯩꯔꯕꯅꯤꯅꯀꯣ ꯑꯗꯨꯗ ꯑꯃ ꯊꯥꯡꯒꯠꯂꯒ ꯁꯤꯗ ꯀꯥꯗ ꯑꯃ ꯊꯝꯅꯕꯅ ꯈꯟꯕꯅꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯝꯕ ꯁꯤꯠꯇꯣ ꯑꯗꯨ ꯑꯣꯏꯅ ꯃꯊꯛꯇ ꯊꯥꯡꯒꯠꯈ꯭ꯔꯦꯕ ꯀꯤꯠꯆꯟꯗ ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯍꯜꯂꯦꯕ ꯇ꯭ꯔꯦꯁꯨ ꯌꯥꯎꯋꯤ ꯀꯩꯅꯣꯝꯃ ꯃꯉꯣꯟꯗ ꯍꯥꯞꯄꯤꯔꯒ ꯉꯥꯏꯍꯥꯛ ꯄꯤꯖꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯖꯅꯕꯅ ꯑꯗꯒꯤ ꯋꯥꯀꯔꯁꯦ ꯂꯩꯇꯥꯔꯗꯤ ꯍꯧꯖꯤꯛꯇꯤ ꯀꯥꯡꯁꯦ ꯌꯥꯝꯅ ꯏꯟꯕ ꯃꯇꯝꯅꯤ ꯀꯥꯂꯦꯟꯅꯤꯅ ꯑꯗꯨꯗꯨꯅ ꯗꯦꯡꯒꯤꯒꯤꯁꯨ ꯀꯩꯒꯤꯁꯨ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯋꯥꯀꯔꯁꯤ ꯑꯃꯗꯤ ꯄꯦꯛ ꯊꯨꯒꯥꯏꯗꯅ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯥꯁꯦ ꯁꯤꯠꯇ ꯐꯝꯍꯜꯂꯦ ꯁꯤꯗꯅ ꯋꯥꯀꯔꯁꯤꯃ ꯊꯝꯃꯦ ꯑꯗꯣ ꯋꯥꯀꯔꯁꯦ ꯑꯩꯉꯣꯟꯗ ꯑꯍꯦꯟꯕ ꯑꯃꯗꯤ ꯂꯩꯃꯦ ꯀꯅꯥꯒꯨꯝꯕ ꯄꯥꯝꯕ ꯈꯣꯠꯄ ꯌꯥꯎ ꯇꯥꯔꯗꯤ ꯁꯤꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯒ꯭ꯔꯦ ꯀꯂꯔꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯤ ꯋꯥꯀꯔꯁꯦ ꯑꯗꯨꯃꯗꯤ ꯇꯥꯡꯅ ꯂꯩꯈꯤꯕꯅꯦ 3,300 ꯁ꯭ꯋꯥꯏꯗ ꯂꯩꯈꯤꯕꯅꯦ ꯑꯩꯅ ꯑꯦꯃꯥꯖꯣꯟꯗꯒꯤ ꯑꯩꯅ ꯂꯤꯡꯛꯁꯨ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯀꯩꯅꯣꯗ ꯍꯥꯞꯄꯝꯒꯦꯕꯀꯣ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇ ꯍꯥꯞꯄꯝꯒꯦ ꯑꯗꯩꯗꯨꯗ ꯃꯌꯥꯝꯅ ꯄꯥꯝ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨ 2,500 ꯀꯨꯝꯕꯗ ꯑꯗꯨꯝ ꯃꯌꯥꯝ ꯄꯥꯝ ꯇꯥꯔꯗꯤ ꯑꯗꯨꯗ ꯑꯗꯨꯝ ꯂꯧꯕꯤꯔꯁꯨ ꯌꯥꯅꯤ ꯃꯥꯟꯅꯕ ꯋꯥꯀꯔꯅꯤ ꯁꯤꯁꯤꯒ ꯕꯦꯕꯤꯒꯤ ꯀꯣꯀꯣꯅꯠ ꯑꯣꯏꯜꯁꯦ ꯚꯤꯔꯖꯤꯟ ꯀꯣꯀꯣꯅꯠ ꯑꯣꯏꯜ ꯑꯩꯁꯦ ꯃꯥꯁꯦ ꯑꯗꯨꯝ ꯇꯩꯕꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯤꯗ ꯑꯗꯨꯝ ꯌꯥꯎꯋꯤꯗꯅꯀꯣ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯃꯥꯁꯦ ꯇꯩꯕꯤꯕꯁꯦ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯩꯔꯒꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗꯩꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯆꯔꯥꯏꯖꯔ ꯂꯣꯁꯟꯒꯨꯝꯕ ꯑꯃꯨꯛ ꯇꯩꯕ ꯑꯃ ꯆꯪꯕ꯭ꯔꯥ ꯍꯥꯏꯕ ꯁꯤꯒꯨꯝꯕꯒꯤ ꯕꯦꯕꯤꯒꯤ ꯀꯩꯅꯣꯁꯦ ꯕꯣꯗꯤ ꯀꯦꯌꯔꯒ ꯃꯇꯥꯡ ꯃꯔꯤ ꯂꯩꯅꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯃ ꯀꯃꯦꯟꯁꯤꯁꯨ ꯇꯧꯔꯛꯏ ꯑꯗꯣ ꯑꯩꯅ ꯄꯥꯝꯕꯗꯤ ꯍꯧꯖꯤꯛꯀꯤ ꯚꯤꯔꯖꯤꯟ ꯀꯣꯀꯣꯅꯠ ꯑꯣꯏꯜꯁꯦ ꯁꯤꯒꯤꯁꯦ ꯃꯥꯅ ꯕꯦꯕꯤꯁꯤꯅ ꯌꯥꯝꯅ ꯄꯤꯛꯏꯉꯩ ꯃꯇꯝ 3 ꯃꯟꯁꯀꯨꯝꯕ 4 ꯃꯟꯁꯀꯨꯝꯕ ꯑꯗꯨꯐꯥꯎꯒꯤꯗꯗꯤ ꯁ꯭ꯀꯤꯟꯁꯦ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯁꯣꯐ ꯑꯣꯏꯔꯀꯥꯟꯗꯨꯗ ꯂꯩꯗꯅꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯆꯔꯥꯏꯖꯔ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯁꯤꯗꯤ ꯌꯥꯝꯗ꯭ꯔꯕꯁꯨ ꯀꯩꯅꯣꯁꯦ ꯀꯦꯃꯤꯀꯦꯜꯁꯤꯁꯨ ꯈꯤꯇꯪ ꯌꯥꯎꯕꯅꯤꯅ ꯑꯃꯗꯨꯅ ꯍꯦꯟꯅ ꯅꯦꯆꯔꯦꯜ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯃꯗꯨꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯅꯦ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯑꯣꯏꯜꯗꯣ ꯉꯥꯛꯇꯅꯤ ꯃꯥꯒꯤ ꯃꯈꯨꯠ ꯃꯁꯥ ꯃꯈꯣꯡ ꯃꯃꯥꯏ ꯂꯣꯏꯅꯀꯣ ꯃꯥꯏ ꯍꯛꯆꯥꯡꯁꯤꯅ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤ ꯉꯥꯛꯇꯅꯦ ꯑꯩꯅ ꯇꯩꯔꯛꯈꯤꯕꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯣꯏꯆꯔꯥꯏꯖꯔꯅ ꯇꯩꯔꯦ ꯃꯣꯏꯆꯔꯥꯏꯖꯔꯁꯦ ꯁꯤꯒꯤ ꯁꯤꯇꯥꯐꯤꯜꯒꯤ ꯃꯣꯏꯆꯔꯥꯏꯖꯔꯁꯤꯅꯦ ꯁꯤꯒꯤꯁꯤꯅ ꯑꯗꯨꯝꯅꯦ ꯃꯉꯣꯟꯗ ꯃꯥꯒꯤ ꯃꯈꯨꯠ ꯃꯈꯣꯡ ꯃꯃꯥꯏ ꯃꯃꯤꯠ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯇꯩꯕꯤꯕꯀꯣ
ꯀꯥꯏ ꯆꯠꯂꯤꯅꯣ ꯂꯥꯛꯑꯣ ꯁꯤꯗ ꯑꯗꯨꯒ ꯁꯤꯒꯤ ꯂꯤꯅꯤꯃꯣꯏꯁ ꯁꯤꯒꯤꯁꯤꯅ ꯃꯥꯒꯤ ꯀꯩꯅꯣꯝꯅ ꯆꯤꯛꯑꯝꯕ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯑꯗꯒꯤ ꯈꯤꯇꯪ ꯍꯥꯀꯠꯆꯔꯛꯄ ꯈꯪꯗꯦ ꯔꯦꯁꯦꯁ ꯂꯩꯔꯛꯄ ꯈꯪꯗꯦ ꯁꯤꯒꯨꯝꯕ ꯃꯇꯝꯗꯨꯗ ꯈꯤꯇꯪ ꯁ꯭ꯀꯤꯟꯁꯨ ꯗ꯭ꯔꯥꯏ ꯑꯣꯏꯔꯒ ꯏꯆꯤ ꯑꯣꯏꯕ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯑꯃ ꯇꯧꯔꯝꯅꯤꯅ ꯈꯪꯕ ꯃꯇꯝꯗꯨꯗꯅ ꯁꯤꯒꯤ ꯂꯤꯅꯤꯃꯣꯏꯁꯁꯤꯅ ꯑꯗꯨꯝ ꯇꯩ ꯁꯤꯗꯤ ꯁꯤꯁꯤꯁꯨ ꯑꯗꯒꯤ ꯁꯤꯒꯤ ꯃꯥꯒꯤ ꯃꯣꯏꯆꯔꯥꯏꯖꯔꯁꯤꯁꯨ ꯗꯣꯛꯇꯔꯅ ꯔꯤꯀꯃꯦꯟ ꯇꯧꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤ ꯇꯩꯕꯁꯦ ꯁ꯭ꯀꯤꯟꯁꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯀꯩꯅꯣ ꯇꯩꯕꯗꯨꯒ ꯑꯣꯏꯂꯤꯡ ꯇꯧꯕꯗꯨꯒ ꯃꯥꯟꯅꯅ ꯔꯤꯖꯜꯠꯁꯦ ꯌꯥꯝꯅ ꯁꯣꯐ ꯑꯣꯏꯔꯒ ꯂꯩꯌꯦ ꯁꯤꯇꯥꯐꯤꯜꯒꯤꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯝꯁꯦ ꯌꯥꯝꯅ ꯐꯩꯌꯦ ꯁꯦꯝꯄꯨꯒꯁꯦ ꯀꯩ ꯁꯤꯖꯤꯟꯅꯒꯦ ꯍꯪꯉꯛꯄꯗꯣ ꯁꯤꯒꯤ ꯀꯣꯀꯣꯁꯣꯜꯒꯤ ꯁꯦꯝꯄꯨꯁꯦ ꯁꯤꯖꯤꯟꯅꯩ ꯌꯥꯝꯅ ꯃꯥꯏꯜꯗ ꯑꯣꯏ ꯁꯤꯁꯦ ꯑꯗꯨꯒ ꯃꯥꯏꯜꯗ ꯑꯣꯏꯕꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯉꯥꯡꯒꯤ ꯃꯁꯝꯁꯦ ꯅꯣꯡꯃ ꯅꯣꯡꯃ ꯀꯥꯜꯂꯒ ꯑꯗꯨꯝ ꯇꯨꯝꯕꯅꯤꯅꯅꯦ ꯌꯥꯝꯅ ꯆꯥꯡꯁꯦ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯦ ꯍꯟꯊꯔꯒ ꯁꯤꯖꯤꯟꯅꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅꯁꯨ ꯃꯉꯣꯟꯗ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤ ꯁꯣꯛꯆꯟꯕꯒꯤ ꯁꯔꯨꯛꯇꯣ ꯑꯗꯨꯃ ꯍꯟꯊꯍꯜꯂꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯄꯁꯤꯅ ꯃꯥꯒꯤ ꯑꯉꯥꯡꯁꯦ ꯊꯥ 5 ꯆꯪꯉꯛꯏꯅꯦ ꯍꯥꯏꯕ ꯑꯗꯨꯅ ꯉꯔꯥꯡꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯆꯒꯨꯝꯈꯤꯕꯅꯤ ꯑꯗꯣ ꯃꯥꯁꯦ ꯑꯦꯄꯜ ꯄ꯭ꯌꯨꯔꯤꯒꯨꯝꯕ ꯑꯗꯒꯤ ꯆꯥꯅꯕꯁꯦ ꯀꯔꯤ ꯀꯔꯤ ꯁ꯭ꯃꯨꯗꯤꯒꯨꯝꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯄꯤꯖꯕ ꯌꯥꯔꯕ꯭ꯔꯥ ꯅꯣꯡꯃꯜꯂꯤꯕ꯭ꯔꯥꯅ ꯍꯪꯉꯛꯄꯅꯦ ꯑꯉꯥꯡꯁꯦ ꯊꯥ 5 ꯆꯪꯉꯁꯨ 6 ꯆꯪꯉꯁꯨ 8 ꯆꯪꯉꯁꯨꯅꯦꯀꯣ ꯄꯤꯖꯕꯒꯤ ꯀꯩꯅꯣꯁꯦ ꯃꯥꯁꯦ ꯀꯩꯅꯣ ꯑꯣꯏꯔꯛꯄ ꯃꯇꯝꯁꯦ ꯐꯝꯕ ꯉꯝꯃꯛꯄ ꯃꯇꯝꯁꯦ ꯃꯁꯥꯁꯤꯅ ꯐꯝꯃꯒ ꯃꯥꯒꯤ ꯃꯉꯛꯁꯦ ꯁꯨꯃꯥꯏꯅ ꯄꯨꯔꯒ ꯁꯤꯒꯤ ꯄꯣꯁꯇꯔꯁꯦ ꯑꯩꯈꯣꯏꯁꯨ ꯆꯥꯕꯗ ꯁꯤꯗ ꯆꯥꯏꯗꯅ ꯂꯣꯡꯉꯒ ꯅꯠꯇ꯭ꯔꯒ ꯎꯞꯄꯒ ꯀꯩꯁꯨ ꯆꯥꯗꯦꯗꯅꯀꯣ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯃꯇꯝꯁꯦ ꯁꯤꯗ ꯄꯤꯖꯕꯁꯦ ꯍꯧꯕ ꯌꯥꯔꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯈꯔ ꯐꯝꯕ ꯈꯣꯠꯄ ꯉꯝꯃꯛꯑꯒ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗꯒꯤ ꯉꯥꯛꯄꯤꯔꯒ ꯉꯝꯃꯛꯄ ꯃꯇꯝ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯒꯨꯝꯕꯗꯤ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ ꯄꯤꯖꯕ ꯍꯧꯕ ꯌꯥꯔꯦ ꯄꯤꯖꯕꯁꯤꯗꯩꯗ ꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅ ꯂꯩꯕꯅꯤ ꯑꯉꯥꯡꯒꯤ ꯐꯤꯗꯤꯡꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤꯁꯨ ꯑꯗꯨꯗꯒꯤ ꯒꯥꯏꯗꯀꯨꯝꯕ ꯀꯩꯅꯣꯃ ꯈꯤꯇꯪ ꯐꯪꯅꯅꯕ ꯍꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯌꯦꯡꯉꯛꯑꯦꯕꯀꯣ ꯑꯗꯨꯅ ꯍꯧꯕꯁꯤꯗꯩꯗ ꯃꯣꯏꯒꯤ ꯆꯥꯔꯠꯀ ꯈꯥꯏꯗꯣꯛꯑꯒ ꯑꯌꯨꯛꯇ ꯁꯤ ꯄꯤꯖꯕ ꯅꯨꯡꯊꯤꯟ ꯁꯤ ꯄꯤꯖꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯤ ꯄꯤꯖꯕ ꯀꯥꯏꯅ ꯇꯧꯕꯁꯦ ꯀꯩꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯤ ꯇꯧꯕ ꯃꯇꯝꯗꯨꯗꯩꯗ ꯀꯩꯁꯨ ꯌꯥꯗꯦꯕ ꯑꯉꯥꯡꯗ ꯑꯩꯒꯤꯁꯨ ꯌꯥꯝꯅ ꯇꯧꯔꯝꯃꯦ ꯑꯗꯨꯒꯤ ꯃꯥꯒꯤ ꯑꯉꯥꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯕ ꯑꯃ ꯆꯪꯉꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯄꯨꯡꯁꯦ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯐꯤꯗꯤꯡ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯡ 1 ꯐꯥꯔꯦ 2 ꯐꯥꯔꯦ ꯁꯤꯗ ꯃꯥ ꯄꯤꯖꯕ ꯌꯥꯔꯦ ꯍꯥꯏꯕꯁꯤꯁꯨ ꯄꯤꯖꯕꯁꯦ ꯌꯥꯗꯦ ꯃꯥꯅ ꯑꯦꯛꯇꯤꯚꯤꯇꯤ ꯏꯇꯧ ꯇꯧꯗꯕ ꯑꯣꯏꯇꯥꯔꯗꯤ ꯀꯩꯁꯨ ꯆꯥꯅꯤꯡꯗꯕꯅꯦ ꯑꯉꯥꯡꯁꯦ ꯃꯥꯅ ꯂꯥꯝꯃꯛꯄꯒꯤ ꯃꯇꯝꯁꯦ ꯁꯤꯗ ꯃꯃꯥꯅ ꯑꯗꯨꯝ ꯈꯪꯕꯅꯦ ꯃꯥꯁꯦ ꯀꯩꯅꯣꯝꯃ ꯆꯥꯅꯤꯡꯉꯛꯑꯦ ꯃꯇꯝꯁꯦ ꯌꯧꯔꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯗꯤ ꯃꯥꯁꯦ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯤꯅꯤ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯔꯤꯅꯤ ꯈꯪꯉꯤꯗꯅꯀꯣ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯝꯁꯤꯗ ꯐꯤꯗꯤꯡꯁꯦ ꯇꯧꯕꯤꯕ ꯑꯗꯣ ꯅꯣꯡꯃꯒꯤ ꯃꯅꯨꯡꯁꯤꯗ ꯑꯃꯃꯝꯈꯛ ꯍꯥꯟꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯤꯌꯨ ꯑꯦꯄꯜ ꯄ꯭ꯌꯨꯔꯤ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯁꯨꯃꯥꯏꯅ ꯑꯦꯄꯜ ꯄ꯭ꯌꯨꯔꯤ ꯉꯥꯛꯇ ꯑꯃ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯃꯊꯪꯗꯅ ꯒꯥꯖꯔꯒꯤ ꯁ꯭ꯇꯤꯝ ꯇꯧꯔꯒ ꯃꯥꯒꯤ ꯑꯗꯨꯃꯥꯏꯅ ꯄ꯭ꯌꯨꯔꯤ ꯁꯦꯝꯃꯒ ꯇꯧꯕ ꯑꯣꯏꯔꯒꯅ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯗꯒꯤ ꯗꯁ ꯀꯨꯠꯁ ꯑꯣꯏꯔꯒꯅ ꯑꯗꯨꯃꯥꯏꯅ ꯃꯥꯏꯔꯦꯟꯒꯁꯤꯗꯤ ꯀꯣꯟꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯤꯌꯣ ꯃꯣꯏꯗꯤ ꯑꯗꯨꯝ ꯄꯝꯀꯤꯟꯗꯣ ꯑꯗꯨꯝ ꯄꯤꯖꯕ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯃꯥꯏꯔꯦꯟ ꯆꯥꯕꯗꯣ ꯑꯉꯥꯡ ꯃꯕꯨꯛ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯅꯨꯡꯁꯤꯠ ꯍꯧꯕ ꯀꯥꯏꯅ ꯁꯤꯒꯨꯝꯕ ꯈꯔꯁꯨ ꯂꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯗꯣꯏꯅꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯈꯔꯁꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯤꯌꯣꯕꯀꯣ ꯑꯗꯨꯒꯤ ꯗꯁ ꯀꯨꯁꯒꯁꯦ ꯑꯗꯨꯝ ꯐꯨꯠꯄ ꯑꯣꯏꯔꯣ ꯉꯥꯟꯕ ꯑꯣꯏꯔꯣ ꯇꯧꯔꯀꯥꯟꯗꯨꯗ ꯆꯥꯖꯨꯝ ꯃꯥꯟꯕꯗꯒ ꯑꯩꯅ ꯆꯥꯖꯨꯝꯗ ꯑꯣꯏꯅ ꯇꯧꯕ ꯖꯥꯂꯤꯒ ꯂꯩꯕꯗꯣ ꯑꯗꯨꯗ ꯇꯛꯈꯥꯏꯕꯤꯔꯣ ꯃꯊꯛꯇꯒꯤ ꯅꯝꯊꯔꯀꯥꯟꯗꯨꯗ ꯃꯅꯨꯡꯗꯨꯗ ꯃꯥꯒꯤ ꯄꯦꯁꯇꯣ ꯇꯥꯔꯛꯀꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯄꯤꯖꯕꯤꯌꯣꯕꯀꯣ ꯅꯣꯡꯃꯩꯒꯤ ꯃꯅꯨꯡꯗꯨꯗ ꯑꯃꯈꯛꯀꯨꯝꯕ ꯑꯗꯨꯃꯥꯏꯅ ꯄꯤꯖꯕꯤꯌꯨ ꯑꯉꯥꯡꯁꯦ ꯐꯖꯅ ꯆꯥꯎ ꯌꯥꯔꯒꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯨ ꯑꯃꯨꯛ ꯄꯤꯖꯕꯤꯌꯨ ꯈꯔ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯑꯃꯒ ꯒꯦꯞꯇꯣ ꯈꯔ ꯂꯩꯍꯜꯂꯒ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯁꯣꯂꯤꯠ ꯐꯨꯗꯁꯦ ꯑꯃꯠꯇ ꯃꯈꯨꯠꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯌꯥꯎꯔꯛꯇ꯭ꯔꯤꯕꯅꯤꯅ ꯃꯣꯏꯒꯤ ꯆꯥꯔꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯑꯉꯥꯡꯗ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯁꯟꯕꯁꯦ ꯌꯥꯗꯕꯅꯦ ꯈꯤꯇꯪ ꯈꯤꯇꯪ ꯑꯗꯨꯝ ꯍꯧꯕꯤꯌꯣ ꯑꯗꯨꯝ ꯆꯥꯕꯁꯦ ꯑꯗꯨꯝ ꯍꯩꯅꯖꯔꯛꯄꯅꯦ ꯑꯗꯨꯒ ꯅꯠꯁꯀꯨꯝꯕ ꯀꯩꯒꯨꯝꯕꯗꯤ ꯊꯥ 9-10 ꯁꯨꯔꯀꯥꯟꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯤꯌꯣꯅ ꯍꯥꯏꯕꯅꯤ ꯃꯣꯏꯗ ꯉꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯚꯦꯖꯤꯇꯦꯕꯜꯒꯨꯝꯕ ꯑꯗꯒꯤ ꯐ꯭ꯔꯨꯠꯁꯀꯨꯝꯕꯁꯤꯁꯨ ꯔꯣꯗꯤ ꯑꯝꯇ ꯄꯤꯖꯕꯤꯒꯅꯣꯕꯀꯣ ꯁ꯭ꯇꯤꯝ ꯇꯧꯊꯣꯛꯑꯒ ꯅꯠꯇ꯭ꯔꯒꯅ ꯐꯨꯠꯇꯣꯛꯑꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯄꯤꯖꯕ ꯍꯧꯕꯤꯌꯨ ꯀꯩꯒꯨꯝꯕ ꯑꯉꯥꯡꯁꯤꯅ ꯐꯝꯕ ꯉꯝꯗ꯭ꯔꯤ ꯌꯥ ꯅꯨꯡ ꯀꯩꯝ ꯍꯧꯗ꯭ꯔꯤ ꯑꯗꯒꯤ ꯑꯗꯨꯝ ꯌꯥꯝꯅ ꯒ꯭ꯔꯣꯠꯁꯦ ꯌꯥꯝꯅ ꯂꯥꯛꯄ ꯑꯉꯥꯡꯁꯨ ꯂꯩꯇꯅ ꯃꯥꯒꯤꯅ ꯌꯥꯝꯅ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯃ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯊꯥ 5ꯒꯨꯝꯕ 6ꯒꯨꯝꯕ ꯁꯨꯔꯕ ꯑꯉꯥꯡ 8ꯒꯨꯝꯕ ꯁꯨꯕꯗꯁꯨ ꯑꯉꯥꯡ ꯃꯆꯥꯗ ꯑꯣꯏꯅ ꯄꯤꯛꯑꯒ ꯑꯗꯨꯝ ꯍꯤꯞꯄꯒ ꯂꯩꯕ ꯑꯉꯥꯡꯁꯨ ꯂꯩꯌꯦꯕ ꯑꯗꯨꯒꯨꯝꯕꯗꯗꯤ ꯍꯦꯛꯇ ꯊꯥ ꯃꯁꯤꯡ ꯁꯨꯔꯦ ꯍꯥꯏꯔꯒ ꯍꯧꯕꯤꯔꯨꯅꯣꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯉꯥꯡꯁꯤꯅ ꯈꯔ ꯐꯝꯕ ꯇꯨꯡꯗ ꯉꯥꯊꯔꯒ ꯉꯝꯃꯛꯄ ꯃꯇꯝ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯇ ꯂꯩꯍꯜꯂꯒꯅꯦ
ꯇꯨꯡꯗꯒꯤ ꯀꯩ ꯀꯩꯅꯣ ꯉꯥꯛꯑꯒ ꯃꯥꯁꯦ ꯈꯔ ꯁꯤꯇꯤꯡ ꯄꯣꯖꯤꯁꯟꯗ ꯁꯨꯃꯥꯏꯅ ꯉꯥꯊꯍꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯄꯤꯖꯕ ꯑꯗꯨꯝ ꯍꯧꯕ ꯑꯗꯨꯝ ꯌꯥꯔꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯗꯤ ꯑꯅꯝꯕꯅ ꯑꯉꯥꯡꯒꯤ ꯃꯇꯥꯡꯗ ꯍꯪꯉꯛꯄ ꯉꯥꯛꯇ ꯑꯣꯏꯅ ꯈꯨꯝꯒꯦ ꯍꯥꯏꯅ ꯈꯟꯕꯅꯦ ꯉꯁꯤꯗꯤ ꯑꯗꯨꯒ ꯑꯩ ꯃꯦꯀꯞ ꯚꯤꯗꯤꯑꯣꯗꯣ ꯇꯧꯗꯕ ꯀꯨꯏꯔꯦ ꯍꯥꯞꯄꯣ ꯍꯥꯏꯕꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯅꯨꯡꯊꯤꯜꯗ ꯃꯇꯝ ꯈꯥꯏꯗꯣꯛꯑꯒ ꯍꯥꯞꯄꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯁꯤꯁꯦ ꯂꯩꯕꯅꯤꯅꯅꯦ ꯀꯩꯅꯣꯁꯦ ꯑꯝꯇ ꯐꯪꯗꯦꯕ ꯃꯇꯝꯁꯦ ꯑꯝꯇ ꯐꯪꯗꯦꯕ ꯍꯥꯟꯅ ꯑꯗꯨꯝ ꯇꯨꯝꯃꯒ ꯂꯩꯔꯨꯕꯗꯣ ꯅꯠꯇꯕꯅꯤꯅꯅꯦ ꯍꯧꯖꯤꯛ ꯁꯥꯟꯅ ꯈꯜꯂꯛꯄ ꯐꯃꯨꯡꯗ ꯂꯩ ꯌꯥꯗꯕ ꯁꯤꯁꯤꯅꯦꯕ ꯑꯗꯒꯤ ꯑꯉꯥꯡꯒꯤ ꯑꯌꯨꯛꯇꯒꯤꯅ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯔꯨꯇꯤꯟꯁꯦ ꯁꯤꯒꯤꯁꯤꯁꯨ ꯅꯝꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯅꯤ ꯑꯩꯁꯨ ꯅꯝꯕꯒꯤ ꯄ꯭ꯂꯥꯟꯗꯤ ꯌꯥꯝ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯁꯤꯅ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯩꯅ ꯃꯥꯗꯪ ꯁꯦꯟꯅꯕꯁꯨ ꯑꯣꯏꯗꯕ ꯌꯨꯝ ꯑꯅꯤ ꯄꯨꯕꯩ ꯇꯥꯏꯞꯅꯦꯕ ꯁꯤꯒꯤ ꯀꯥ ꯃꯅꯨꯡꯁꯤꯗ ꯂꯩꯔꯤꯕ ꯁꯤꯒꯤ ꯀꯥꯒꯤ ꯂꯣꯏꯁꯟꯕ ꯈꯣꯠꯄ ꯑꯗꯒꯤ ꯃꯥꯒꯤ ꯇꯧꯕ ꯐꯤꯔꯣꯜꯒꯤ ꯍꯥꯏꯗꯤ ꯑꯉꯥꯡꯒꯤ ꯅꯨꯡꯗꯥꯡ ꯅꯨꯡꯗꯥꯡ ꯑꯃ ꯑꯃꯒꯤ ꯁꯨ ꯇꯛꯄ ꯈꯣꯠꯄ ꯑꯗꯒꯤ ꯑꯃꯨꯛ ꯀꯤꯠꯆꯟꯒꯤ ꯑꯃꯨꯛ ꯌꯥꯎꯅꯅꯕ ꯑꯃꯨꯛ ꯍꯣꯠꯅꯕ ꯁꯤꯒꯤ ꯃꯊꯛ ꯃꯈꯥ ꯆꯦꯟꯕꯗꯅꯦ ꯍꯧꯖꯤꯛ ꯀꯩꯝꯇ ꯊꯕꯛ ꯑꯇꯣꯞꯄ ꯀꯩꯝ ꯁꯪꯗꯦ ꯅꯨꯡꯗꯥꯡ ꯑꯣꯏꯕ ꯃꯇꯝꯗ ꯑꯩ ꯁꯠ ꯁꯠ ꯃꯥ ꯇꯨꯝꯈ꯭ꯔꯒ ꯑꯩ ꯇꯨꯝꯍꯧꯔꯒꯦ ꯁꯤꯗ ꯂꯩꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯥꯝ ꯁꯪꯗꯦꯕ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕ ꯈꯛꯇꯪ ꯅꯠꯇꯦ ꯃꯥꯒꯤ ꯀꯟꯇꯦꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯃꯥꯏꯅ ꯑꯃ ꯄ꯭ꯔꯖꯦꯟ ꯇꯧꯅꯕꯁꯨ ꯑꯃ ꯍꯣꯠꯅꯕ ꯑꯗꯒꯤ ꯏꯗꯤꯇꯤꯡ ꯇꯧꯕ ꯑꯗꯒꯤ ꯅꯝꯕꯒꯤ ꯃꯇꯝ ꯀꯥꯏꯊꯣꯛꯄ ꯁꯤꯁꯦ ꯃꯇꯝꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯄꯨꯊꯣꯛꯄ ꯉꯝꯗꯕꯗꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒꯤꯅꯤ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯌꯥꯕ ꯃꯇꯝꯗ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯅꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯝ ꯌꯥꯝꯅ ꯁꯥꯡꯉꯝꯗꯣꯏ ꯃꯥꯜꯂꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯥꯡꯕ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯍꯥꯞꯅꯤꯡꯗꯕꯅꯤ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯁꯤꯡꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯕꯥꯏ ꯕꯥꯏ